ngasi phongkiba tongan Manipuri siphongsing amasum thokiba thawdo wathoksingdagi maruoibi I pausing khonga saraga Manipur top channel gi maikeidigi miyamna thamjegi anbada Ukraine lan gi sarangnaba marakta Serbia da Mikhal pangtokli Ukraine na thokliba lan asigi saitheng Europe ki lebakya da phanglingai marakta miyamna pamnariba President Alexander Vucic amukhana Balkan lebasida lengak paibigi matam sangtukluba yai haina thajaba marakta numaiju numita Serbia gi miyamna anauba lengaki bot thadanakre miyoi million tare leiba Serbia na sitchani ga kul leiba parliament sigi president amasum deputy sing khanana tungan municipal council da bot thadanaki khwaidigi naubo opinion poll gi matungina hauji president oiriba Alexander Vucic ki center right Serbian Progressive Party amukhana mai pakpagi thajaba lei haikre masina maram oiraga president anisuba tamgi thawpuraba yari sei yangkhai gani thu suraba government employee amana phongdorakpada makna leba sida mara setpa madi sakhot lambi da khumang saukshin ba ure maram masina thajaba amaga loinana bot thadaki hari hanagi observer singna corruption bu muthatpa amasum environmental issue singda Mikhal gi maruoibi issue oina bot thengnagani haina panaramani adabu Ukraine gi lan asina Mikhal asigi maruoiba issue oirakli masida Russia bu sogatpa kangbuna mai pakpa yabagi phibam sulakli President Alexander gi maikeidigi di maki party na sauna mai pakani thajai maramdi haukibe sei mangagi matamasida maki party na Mikhal mai pakna ba thabukya tawduna laki matung tabda su party asina Serbia bu sokhot lamjel mangjil thana thabak adumak makha sathaki gani haina su pausna makha tana su palakli makha satharak poina to pawmana PM Imran Khan ki pauktak da president of Pakistan ki National Assembly mutatkre namit maudrani ki manungda Mikhal pangthoklagani sohairi Pakistan ki president Arif Alvi ki pauktak da Prime Minister Imran Khan na National Assembly mutakhibaga loinana namit maudrani ki manungda Mikhal pangthoklagani haina Pakistan ki hanagi Minister of State for Information and Broadcasting Farooq Habibna nomaizun mita phongdokre Habib Naiki Madudi Mapanda Ladipa Pakistani Singda bot Hadabiki right piri Maramadun opposition Mapanda Ladipa Pakistani Singi right adu mangan mangamloi Matam Kagi Mang the Gingang Naduna Lakpa Prime Minister Gimayokta Pukatpa no confidence motion Numaizunumita National Assembly Deputy Speaker Tasim Surina dismissed Toki Madu Constitution Article 5 ki Tayonai Hadaduna Magna motion adu dismissed Tokibani No confidence motion adu dismiss tawraba matung minute khara lairaga television da wangang bada Prime Minister Imran Khan haiki madudi mangna assembly khudingmak muthanaba president na pauktak pikre laiba sigi Mikhal nganna pangthoklagani Prime Minister gi pauktak adu gi matungina president na National Assembly mutakhibani amaramda numaiju numiki khongthang adubu laiba ki thajaba sauna manghanbaga mani haina National Assembly da opposition gi lusingba oidiba Sebas Sharif na phongdokre Sharif na phongdoki buwa pampaladuna don gi report na hai Imran Khan lewa sida kangkhong sai pa phibam ama lakhana na basile oirakli pa phibam siga mari leinana Imran Khan ama suma ki kangbu sing khudong sa da pa phibam kya mayuk na raglagani maki thawong sina constitution bu ifong na violate tawi hiram sigi matang na Supreme Court na lopham thokpa thawrang lawrakani haina makna thajai khongthang adugi matang da comment piraduna Pakistan People's Party PPP ki chairman Bilawal Bhutto Zardari haki madudi no confidence motion gi voting yadaba haibisi government na constitution bu khungauna ba mani opposition apun mana parliament thadokpa tawrai aikhoi gi ukil singna hiramasi gi matang na Supreme Court ta move tawragani amasum Constitution of Pakistan ngak sinana ba madi implement tawna ba aikoina institution punamakta appeal tawri haina sumakna makha taki Pakistan Muslim League Nawaz ki Vice President Mariam Nawaz Naiki madudi kanamata na makoigi seat kannabagi damakta laibak ki constitution bu khongauna ba yahaloidabani crime asida senari bising serak phangandaba tarabadi ngasigi matungdagi di leba asida jungle law satnaraglagani amaramda ngasi thokiba thawdu asiga military ga mari amata lainadi haina Inter Services Public Relation ISPR gi Director Major General Barana phongdokre numaiju numita lakliba political development singa sida army senabagi wafam leibra hain hangwada DIGSPR na army senabagi wafam leithaki
National Assembly ki Deputy Speaker na National Assembly muthatringai gi mamangda Prime Minister Imran Khan gi mayok ta pukhatpa no confidence motion gi vote launanaba pangthokpa session constitution gi sana kanglon gi mayok tani hairaduna adjourn tawragani haina supungdoki Makasa tarak poina to papa mana first pagi mayok ta sai taraga taruk sara hen khibi irom Sharmila bu Manipur lengak na ikai khumnaba warep lokre Armed Forces Special Power Act 1950 afas fagi mayok ta sai taraga taruk sara henduna khongjang sangsin khibi Iron Lady Mingthul Fangkrabi irom Sharmila bu Manipur lengak na ikai khumnana bu warep lokre Assam Manipur amasung Nagaland ki mafam khradi lengang na afas pa lauthokiba matungda Manipur lengak na Sharmila bu ikai khumnana bi warep adu lokibani Hiramasi gi matang na Chief Minister and Berena hai Sharmila na ma ki punsi gi saruk tangkai am hena henduna khongjang sangsinki ma ki khongjang adu bu sakot ki ba Manipur gi miyam bu su thagarba phungdokli ma pu ikai khumnana bi damak lengang na invite tawragani masuma ki khongjang adu da sakot ki ba miyam bu su ikai khumnai ngasidi Manipur gi police station taraga mangana kon mafam digi afas parlak thukre human right activist irom Sharmila nam kumsing Englishing ani November mari digi sarai hen bagi khongjang adu sangsin khibani afas par refill tawnana ba Englishing ani ga taraga troke August faw sarai helam khibani mangna sarai hen bagi khongjang handoktringai mamang amadi kumsing Englishing ani ga taraga tare ki Manipur Assembly election mangoinana People's Regionals and Justice Alliance semkhibani Kumsing Englishing ani da malom da lan mishing na mara lejadaba miyoi tara nungmaina kaptuna hatkiba numit adugi matung numit nini sanbada sarai henbagi khongjang adu sangsin ma hokibani makina oibagi punsi sarai henduna lakhibani haina su phungdorakli atopa pawmana thabal songpham da khatnaba khamba sangluba nupi ani volunteer singna yairakpadagi thabak Chinban Tatle pende sairakpiyu maira fibising maitei sarabu kumaiga mari leinana ngarang Thawal Khetri Laikai Haukta Bilampak the Pangtokpa, Tawal Somi Toramama the Tabal Ngana Lushili Lushindi Happy Wahauda Kanarapadagi Kamba Sangluba Nupi any Laikai volunteers in the Yerak Padigi, Tabamasum Sinbal, the Tapagaloyan and Nupam and a Sokle. Tawong Spendi Aduna Marale Bissing Serak PBU, Hana Laikai Mera Pipising of Fundorakle. Sola Binupi any to the Tawal Municipal Council TMC Ward number 3 Ward member Maibam. Samanandagi loinabi Thawal Khetri Laikai mamang Laikai digi maibam bina sai nifugataruk amadi bina gi mataima maibam maruti sai nifugataruk ni aduga makhoi ani da khut tharamba nupa duna Laikai simaktadagi laitan them sanjoi kawi haidi ward member dairiba Samananda amadi sanjoi gi marakta ningai sangdana badu khamna ba honarubuda sanjoi na nupi ani makto khut tharakibani maduda bina gi naton Nakhang da duga Maruti gina sin pambom amadi thabak ta sopada natana haksang lonina pi faw sing thokna bo hotna ram khiari thaudo adu bu yaning da ba phungdok tu nga sinung til atheng da Laikai adugi maira paibi imai bel singna Khetri Laikai taru khongnang community hall wakat mi pampam kre thaudo adu sok tu na district hospital treatment taru rabi bina amadi Maruti na wakat mi pamadu saruk yaraduna thaudo adu gi matang na wapam kya phungdoraki Khetri Laikai awang Laikai maira paibi gi member irom tampasna na nupi da khut hektamak thaba hai bisi lebak thibani Laikai da khatna saina ba tholak labadi nupi oi bisi na khamdok hai bisi hauna sani khana ba khamdok pagi damak nupi da khut thaba hai bisi gening de serak pi haningi haina su phungdokhi losilak poina pawmana UP gi school amada midday meal gi sinjak sarobadi gi food poisoning oiraktuna Maheiloi kungani pan hospitalized Toukhre Uttar Pradesh ki Buron district lenga na salaibi school amada midday meal gi sinjak sing school adu da tamba Maheiloi singna pizza rubadagi food poisoning oiraktuna Maheiloi kungani pan hospital pukhatuna lekana khre hari mohoi kungani pan gi manung ni pan amadi danta ganja da leba community health center amada refer taraktuna aruba phibam da lekanari hairi du bu makoi kudingma hauzik nena tapa phibam amada leire school adu gi Maheiloi singna midday meal gi sinjak sing adu saruraba matungna masangam da ba horakhi Maheiloi sing aduna sinjak sing adu saruraba matung hek leiraga ko ngawa puknaba oningba madi oirum sarum torakpagi amasum arema sinjak sing adu loin handokre matung tabda Maheiloi sing adu manaknak pohol local community health center da pukhatuna lekana ki haidi thaudo sigi paw hek tabaga state adu gi medical officer su center adu kudakta yaukshilak oirakliba phibam adu kumna yengsin ki haidi Maheiloi sing na phungdorakpagi matungina makhoi da pizariba sinjak sing adu da alu amadi khongdrumga saka sanna ba piraki sinjak sing adu makhoi sabe hek hobaga akhaba mahau ama thengnarakpadi school sing warden na makhoi na complaint tawki so haidi
Laingaki school aduna nupi masa Maheiloi sahumena tamlibani district aduga official mana phongdorakpara atopo numitsinda midday meal pijarakpa matamda committee adugi member ahumna Maheiloi singda pijagadaba chinjak adu hana saduna sangin tokhi minute 10 gi matungna makoi makok sikpa horaki matam adu angang kunga nipani chinjak adu mapung fana sisingkhraba matamni nupi masa sing adu chinjak sing adu heksa kiba Kanadana makoi punamak makok sikpa amadi mamit pang mangamdabadagi kudakta school authority na angang sing adu hospital pukhatuna laikananaba hauki hauji koina di myam pau si matang sa lusinjarage amasum pathok sa kiru soikibu lankibi yawrs myam nga pigani matam ge ba maroi bi pau sing si myam dile padaitana update pijarake and thank you.